ꯁꯨꯝ ꯍꯧꯔꯒ ꯃꯤꯌꯥꯝ ꯃꯤꯄꯨꯟ ꯁꯨꯝ ꯆꯠꯊꯔꯛꯄ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯏꯅꯧ ꯅꯧꯅ ꯃꯤꯌꯥꯝꯅ ꯈꯔ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯅꯣꯔꯃꯦꯜꯁꯤ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯄ ꯇꯣꯔꯣꯡ ꯂꯥꯎꯕꯤꯗ ꯑꯉꯥꯡ ꯑꯅꯤ ꯍꯜꯂꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯃꯤ 3 ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯆꯤꯡꯒꯤ ꯀꯁꯣꯝꯗ ꯃꯤꯆꯝ ꯃꯌꯥꯝꯁꯤꯡ ꯍꯜꯂꯛꯄ ꯁꯨꯃꯥꯏꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯛꯄ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯡ ꯑꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯁꯥꯟꯇꯤ ꯑꯃꯨꯛ ꯍꯟꯅ ꯊꯨꯒꯥꯏꯔꯛꯄꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯑꯩꯈꯣꯏ ꯍꯥꯟꯅ PR ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯡꯗꯨ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯥꯛꯑꯀꯥꯟꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯄꯤꯁ ꯑꯦꯟ ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯜꯂꯛꯇꯨꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯦ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯗ꯭ꯔꯥꯅ ꯈꯜꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯥꯛꯑꯀꯥꯟꯗꯁꯨ ꯃꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯍꯟꯕ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤꯂꯤꯇꯦꯠ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯆꯠꯊꯔꯛꯇꯨꯅ ꯑꯩꯈꯣꯏꯗ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯦ ꯃꯁꯦ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯣꯛꯍꯟꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠꯇ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯌꯧꯍꯜꯂꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝꯁꯤꯡ ꯐꯪꯗ꯭ꯔꯤ ꯃꯔꯨꯑꯣꯏꯅ IDPꯁꯤꯡꯅ ꯉꯁꯤ ꯆꯍꯤ 3 ꯍꯥꯠꯂꯕꯁꯤꯐꯥꯎꯗ ꯂꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯐꯪꯕ ꯉꯝꯗꯕ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯡ ꯑꯁꯦ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯦ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯌꯧꯍꯟꯅꯕꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯗꯤ ꯁꯨ ꯇꯧꯅꯗꯅ ꯂꯩꯔꯕ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁꯨ ꯇꯧꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯅ ꯃꯈꯣꯏ ꯑꯁꯦ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯊꯝꯕꯤꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯤꯕ ꯍꯧꯖꯤꯛ ꯌꯥꯆꯟ ꯂꯥꯛꯄ ꯉꯝꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯁꯦ ꯁꯨ ꯇꯧꯅꯔꯕꯅꯤꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯒꯤ ꯃꯅꯨꯡꯗ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯃꯁꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯑꯥꯏꯟ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯊꯧꯅꯤ ꯍꯥꯏꯅ ꯁ꯭ꯋꯥꯏꯗ ꯊꯝꯖꯒꯦ